थासिगी मनुंग मियोई अनिना बीस इंचार्ज की फम थादोख्रबा मतुंगदा प्रोफेसर अमा युमनामना मणिपुर यूनिवर्सिटी की अहुमलक सुबा बीस इंचार्ज की थौपुख्रे लिसिंग चापन याखै मापन सिना लांदारपदगी मरिबा किलोम थवाई थाकिबा पुलिस पर्सनल सिमुनिंग सिंगदन ngasi पुलिस कमेमोरेशन डे लेबाक सिंगथोंना पालन तौरी फिबम सोक्तो लेरबा इम्फाल जिली लंबी की सड़क सिंग सेमजनरबा टीडीसी ने जेसीबी मरि याउना मसाक मथुम पुब गाड़ी साम हुमुद्रारोम थाजिनख्रे अमसुंग मिखल मया के लेतुम लंगनबा की थबकता बीजेपी अमरि कांग्रेस की मरकता मणिपुर प्रदेश नावल कांग्रेस सु यौसलख्रे मयाम खुरमजरे अदम यंबिरबसी इंपैक्ट न्यूज नि आई तकलमम सियाम कनन हाउजी पुंजा सि फावगी मरब पाव मियाम द पिजरी मणिपुर यूनिवर्सिटी की वाइस चांसलर इंचार्ज प्रोफेसर सतीश जकेंद्र फम थादोख्रे प्रोफेसर अमा युमनामना नौना वीस इंचार्ज की थाउ अमुक पुख्रे मणिपुर यूनिवर्सिटी की मिंग सनबदा रिजर्वेशन की सही नरिब सिंगसी की हकतकता वीस इंचार्ज की फम सिनबसी प्रोफेसर अमा युमनाम थारगा अहुमलक सुरे ngasisu university asida mahi tamba OVC schedule caste minority amasung unreserved category singi mahirui sahum lomna mahi tamnaroi haina university ki authority da identity card sing handokpa galena aiba serul pishin kre ngarang mahiroi samri lomna mahi tamnaroi haiduna masa masa ki identity card handokraba matungda lemhoba mahiroi singna university asigi administrative block tamna laklaga identity card sing adu handokibani mafam adagi mahiroi sing aduna thoklaklaga Dean of Students Welfare boycott tawbaga lunina Dean of Students Welfare gi office ka solon sin kre nakala monanda mahi tamba fangalo haiduna university asigi mahiroi singi JFC na university asigi gate mamangda satharakiba khothang sara henba gi khongjang ngasiga thana numitaruni sukre mahiroi nupi tare na ngasigi oina khothang sara henki hayengdagi akanba khongjang sangsilakadori Nauna VC इंचार्ज के थाउ पुरबा प्रोफेसर अमा युमनामना यूनिवर्सिटी असigi लैरिबा स्कूल तरुकी दिन सिंगा हायंगमी फमा पांगथोक्तना वारिप अमा लौरगा एडमिशन प्रोसेस हौनना बताउरगनी माइरु सिंग एकेडमिक सेशन मांगदना अथॉरिटी ना कन्न होनरी माइरु सिंगसु मागी फंगद यादि हाइदना प्रेशर पीबगे थबक असि खर खर नेमथबियो हाइना अपील तौरकली सेशन हौबताबने कोइ आइदर साइड लैरिबसे नाकननि खनरमनिना any decision low matam da pen da bana kalam dinam dina yaurane decision da mo ne lama da decision to the low bagi to the akoi gi ne no gi apam ba tham ba mo gi right ne adana what decision we take and whatever decision we take will act on that controversy ma lai rabane matura loina mak amuk ta loina pelem bai de adam ne na akoi gi long term da group amag interest na ta ba loina mak na share to ba interest to madu thira khoi thabak to ta ba adu ta ne ai no na jatu se Police Commemoration Day Tharmangas Leibaksan Batona Pangtona Crane. Delhi gi Seneke Porida Laiba, Police Memorial Ground da Union Home Minister Rajnath Singhan Singduna, Lake Hidraba Atauba Police Singi Mapamda, Ikai Kunavas Utki. Ning Singbayai, listening what's over Yaki Mapananga Sign Asida, India Gingam Kai Parinda, Sinagi Army Personal Singna, Grand Emasong Noe Kaps Dula Ladara Kibani. Todop Adu da Matau Pang Tok to Laiba Police Personal Tara Sikiba Adubo, Ning Singbo Oinanga Sign Asi, Pang Topani. English Singh Masapal Home Pugis Janawari Thada, State Amas Union Territory Singi Inspector General of Police ki Annual Conference Pang Toktona, Todok Adu Lake Hidraba Singbo, Ning Singbo Oina, Masigan Asi, Police Line Singda, Commemoration Day Haina, Tauram Pang Toknaba, Lemla Kibani, Listing Masamapal Hopamat Hoidagi, Ngasi Paba Police Personnel Listing Kutram do Henmana, Lebak Asi, Security Amasung, Society Gidamakta, Tawai Katoktuna Lab Libani. India Pumagi on October Kanmatoi Police Commemoration Day Haina Palon Tauriba Taurma Sigisargamangasi, Manipuri, Bistopo District Oinaso, Tongan Batau Doctor Lake Hidraba Police Personnel, Sabri Humdra Humdagi Mafamda, Haikaleka Tamduna, Ikai Kunakre. Bistopo District Headquarter Gi, Campus the Pangtokiba, Tauram Aduda, District Asiki SP, Ites Zogeswar Masung, Edison ASP, K Mega Sandra, Edison ASP Y Victoria, Yauna, Makok Thomba Police Officer Singna Saruyaki. Tauramadu Sarok Oina Sub Inspector Paumaina, Luching Bakambona, Salut Piduna, Lake Hidraba Police Personnel Singing Mapamda, Ikai Kunabaso, Utki.
Infal Ziri Lambi ki Makru Thong Manakta Fivam Soktu Leriba Lambi ki Saruk Semzinana Bangasi Transporters and Drivers Council na JCB Mari Yauna Mazamatong Puba Gari Punisam Humdrarom Tazin Kre Ngasi Langjingda ki Tidi Sigi Miang Makada Gari Singasi the JCB na Balu Single Amasung Boulder Singh Haptana Sam Sarabamatungda Gari Singasi Tazin Kibani TDC ki President Aisuranjit na Fongdorpada Hana TDC na Gari Singh Sangsina Baskot Piu Hairubada Manipur Government Yaraktabadagi Makhal Kayagi protest Satagani Hana Torambadu Ngarang Ahing Atheng Bada Manipur Government gi Works Minister Ketri Biren gi Initiative Makada Lambiasi Semjindaba Yadi Haiduna Scott Singasi Pirki Badagi Masigi Kongtangasi Lokalakpani Hairi Numitarunida Semaloga the Lambi Matic Asi Biarona, December Taramanga Faba, deadline Pirakwasi, Madam Sadi Haiduna, TDC na Manipur government Taksin Lakpani Haina, Magna Maka Tarakli. Hariba Lambi Matic Asi, Black Topping Amadi, WVM, Low Dragaso, Motorable, Wina Banumit, Mariniki Manunda, Semjin Baloregan Haina, Magna Maka Taki. Honorable Minister Waxna, High Basri Yamna Asoba, Initiative Maman Lobirakanda, Escort Ki Amadi Sakada River, Mayam Singi, Asoba Mating on Pirakana, Haiba, Sakado, Conchachi, Sasagadovani, Equa Yamdrabada, Numi Humni Marini, the Haiba Roche, Equa Motorable when I did Pazana Gari Masama Susat Payanaba, Lamina Mako, Numi Humni Manunda, Nataga Marini, Pawi Manuda, Equa Loishalaga, Haibasi, Lambishi. Gidamakta akwai ngasi sasa doriba akwai gi mayam gi sajok tagi amadi Manipur government gi support tagi akwai haiba lamben si akwai semuge ngasi di sasa ge na akwai chaluge na akwai adumaina lepsebani Mikhal Naksilapagaloina Congress amas BJP anebakpo Manipur Pradesh Namal Congress na party anisibu hunduna nanglakli Congress party na makoi gi MLA kaya BJP de sangkre haibagi Wava Natana Miang Awaba Udaba Masung BJP na Manipur ki lam insiama phawba Mangaloi Hairaga Myanmarga Taina ba Manipur ki Mori Romda kilometer kaya sangsilak laga voda fencing Khajilakpada center na thawa Savidre Haina Manipur Pradesh Trinamool Congress ki President Kim Gangte na Fongdokli Ngasi Palace Compound Manaki Hawki Bank ta Laiba Party as ki office ta Paumis Unabamada Kim Gangte na Hai Manipur da Laiba political party Kodimakna Manipur ki lam insiama phawba Manganba Pamdi Haina Lauri Adabu State government amadi center da Laiba BJP Lulisingba and the government Nagagi framework agreement da Kari Yawi Haibasi Ngasi Phawba Khangandana Thamle Ngasi Phawba Miyamda Haidoktana Thamleba Asigi Maramdi Miyamda Khangan Ningdaba Ama Yauri Haina party asina Logani Se Minister Masa Phawba Ukrul da Satpada Yani Yaroi Taunariba Asida Se Minister na set Asigi Law and Order gi Phibam Phagali Hariba Asi Kadaino Kadai da Phagalibano Congress government ke sei taramanga loshilak laba phawbada asida singi lambi dilaredana Imphal manungi lambi thongi phibamda kari oiribagi haibadu khangdragadi yengsinbiu haiki Framework agreement asi karigi damak people da tahan da bano state government na sum masigi matangda kaya muktak narage karigi khangdo ke haida bano aduga som the government of India led by BJP karigi damak ngasi phawba lot tu na thambano karigi damak outside state ta leiba CM sing changsilaga ngangning ba pangang da ngangbano why there is no governance and also politically ekhoi si state government gi standpoint ekhoi khangning central government na leader sing lak pu khuding na inchi ama sukai roi kai ba yade haidu leiba si ekhoi wakan si pot tha ba yarabra Thasiki Kunmanga da Pangtokadriba College Board ki Wahauda Mahiroi Masel Kanabada de Assam ki Thomi Singh Laklaga Mahiroi Khara Puramadana Principal ki Kada Thamba Polam Kaya Amangata Thokalamle Thodogasi Masinong Telepung Amarom Tabada Kundrapam the Laiba Naurem Birahari College Tokibani Thodogasi the Sienaba Mahiroi Ani Father the Police the Kushinakre Farba Mahiroi Ani Adudi Biramul College Tamba Sokolmang Wakongdagi Sarungbam Sanakomamadi Kul Asimaktagi Larilakpam Indrani Thodok asigi matana college asigi magazine secretary Hizam Sakuntalana Impact News Sahai Kibada ngasi college asigi mahiroi ani ki barakta marai taunaduna khana senaba thoki Tanzada de Assam Imphal East ki president ni haiba Norendra Kobami aman lusing mahiroi chamaromna get kawhaiduna sanglaklaga mahiroi sing koitan tanadana fuki mahiroi kangbu aduna Thanga Madi Saituk Paiduna, Principal Gika, the Tamba, Fanisagi Polam Sing, Tugairam Ki, Madagi Mata class, the Upa Fauba, Tugaidin Oza Sing, the Luda Wahiwata, Sizinaduna, Say Tanglam Ki.
mafam adugi miyam lakpatagi mayru sing adu nantoktuna senki desamgi thongmi sing na phubada mayru mangaram soki mahak na makha taraduna haikibada mayroi khunai gi damak laiba lup amana asigumba lujadaba thong satharambasi yaningde matungda asigumba thong tobigano loinana thodok asida senriba desamgi thongmi singna thongmi singi matakta excel lakhot pinaba college asigi ojama sung mayru singna mainaba authority singi puning singsilakli Desam gi headquarter gi thokpuba yaifaba amadi desam Imphal East ki president Norendro mokoi masa animak yaungna Norembury college tangasi mi oi chama mukla aga khoi gi pangthokda be election asi gi mari laina khana chaina ba thokpa ji manamda khoi gi class thok jodana laiba 11 12 satra amadi principal gi ka da laiba pochai thuairamba amadi atopa satra mayam amda ki akhang thohanba sigi manam akhoni yang condemn tawjari sugumba satra gi yaifana ba lairiba lup amana sugumba thong tabak thong sida chatharak pase masi am laibak thibina hajaninge Thas ke tara mapan Nagaland ke Minister Tia Zialiang na Senapati District ke Manusan Laiba Tarangamphung local ground pangthok ki Naga Village Authority ki conference ki mifamda Manipur ki ngam kai kai ba yabu wahi kaya hairam babu CPI Manipur State Council na yamna kanna yani da ba phungdorakli ngasi rumhal tengta laiba irawat vaban da pangthok ki ba press meet amada CPI Manipur State Council ki secretary Dr. M Narana phungdorakpada ngasi ayuk angan bada CPI CPIM ZDU ZDS Forward Block AAP amasung CPI ML gi apun emergency meeting ama phamdana Zeliang gi wahi asegi matangda kumna khandaraba matungda prajamiyam ge campaign amasu chathanaba sem sare narena makha ta gi badi state amagi chief minister na atoba state amada changlaktuna ngangning bata ngang bahibasi state aduda lairiba atoba community amana soidana rek tawgani masigi matangda su Manipur gi BJP na center da lairiba BJP gi leader singda chatuna Zeliang gi thawong asi sek tawganba chumgani haina narena makha ta ki Prime Minister, Home Minister, da Nagaland ki Chief Minister na sugumba khoi mayam ki interest sokpa lebang macha ta da statement piri basi central government check to biyo haibam di hayan ninge yakti pi nareba express the feeling punamoksi in the interest of the state of Manipur. I insist on the BJP Manipur to talk to the central leaders of their party, Prime Minister Narendra Modi amasung Home Minister Rajnath sincerely, with all seriousness, what is this Nagaland Chief Minister doing and crossing upon the other territory of a different state? Manipur State ki issue khangba regional party khakta state asigi issue sing kongan mangamgani haina National People's Party ki national president Conrad Sangman Impact News ka akhanan unaba mada phongdorakli Conrad Sangman hai Manipur da hauja tongan tongan issue kaya maruwaina territorial integrity ki wafam in a line permit system amasung reservation ki obi issue sing miyamna thengnari state asigi khodong sa da basingasi national party singna thengna bangamloi NPP gumba state asidagi haukiba regional party kaktana ngamgani haina Conrad Sangman thamlakli nakalamoram ngasi National People's Party Manipur unit ki oina women's wing ki president yaungna mi taruk party asigi SUT member na khan khre lonena party asigi national president amadi SUT member sing yauba political conference ama tidim rot leiba party asigi state unit office so ngasi pang thokre Our people who are there are very much grounded to the north, to the issues of Manipur. So therefore, we feel we will be in a better position to resolve these issues in the future. We are a party that's focused on Northeast, and I think we're in a better position to resolve these issues. Other parties have been given a chance already, and I don't think they've been able to find the solution. I'm not talking about capable or not capable. I mean, that's what people will decide. We are coming up with an option. We feel that we have got young leaders. You saw the kind of people who are joining with us. Yes, NPP is a very, very viable solution for Manipur, and I really urge the people of Manipur to give us an opportunity so that we can serve the people of Manipur. Rotary Club po hena saukhanana amasung hena saukthoknana ba pandamda ngasi Siroi Lily Rotary MS Building kauba seminar ama Hotel Imphal gi Sangai Conference Hall da pangthokre ngasi ke thoromasi Rotary Club of Polo City Imphal sinduna pangthokibani Siroi Lily kauba savena amasu thorom gi manung sanna phongdoki thoromasi da Rotary Club of Polo City Imphal gi President Salam Sasidananda Rotary Club ki District Governor Dr. Rinto Guha Niyogi na Singbana Shariyake Rhythms of Manipur na nat ki woiba jago isai kayasu utki
Haingang Assembly constituency ki MLA Oiramba Hanagi Minister Nong Thomam Birenbo BJP Manipur Pradesh ki spokesperson oina thau puragani haina BJP Manipur Pradesh ki President Khetrumim Baban thokpa Sierra Khangalakli. Manipur Public Service Commission lauba Manipur Civil Services Combined Competitive Mains Exam lisni tarataruki main exam da exam asibu clear tauba ngamahudraba candidate section amana Manipur da numit khudingi fongnariba prinamasung electronic media sing the exam asi aran mamong da sathai haina maral sirliba si yumpham yaudamani haina Justice for MCS CC exam lisni taratarukna fongdorakli ngasi maiba press club ta pangthokiba press meet amada lup asigi mihut singna fongdorakpada main exam nomita candidate kharana extra paper lobagi maral ama siriba sisu aran bani extra paper lobadi exam asi buthari candidate khudingda loina khudong chaba pi ki haina makoina fongdorakli Mapamatana pokpa manau nupana thang na yanbadagi mi ama ngarang laikhidre thodok asi ngarang Sandel district manung sana laiba Sugunu police station gi makhada laiba Berwang khera khud thokibane thodok adu laikhidra mi adudi laikhidraba RD Nongdel anal gi masanupa RD Wahoring anal sayang khaitaru kawi mak bu thang na yanduna hatkhiba manau nupa adu gi mamingna RD tumthung say nipunipan kawi hairi Impact News na phama pawgi matungina mihat adu da sijinaba khulai Sugunu police station na phagat da namkre adam oinamak miat aduda senaba mi adudi kunja sena pharaba matungda nanthoktan sen khibadagi mafam khangdan leiri leikedraba RD Wahoring anal sugunu gi CHC da laikanaba ngamdabadagi Imphal tamna lakpagi lambida e ka hena serpana maram oiraga lambida leikidabani hairi masi Jenims da postmortem tarba matungda immanung mi sengda sinakre so hairi Council of Higher Secondary Education Manipur ki makhada laiba school college singik principal singna class 11 ki registration certificate amasung class 11 amasung 12 ki enrollment statement singlak de October 19 dagi laurabi yakani haina council sigi chairman hairakli Theatre Center Manipur Sindhana Manipur Theatre Day Palon Tharmangasi Pangthokre Ya School da Laiba Manipur Dramatic Union MD Holda Pangthoki Palon Tharm Asiga Mari Lainana Award Kaya Su Yanthoki Award Singa Sigi Marakta Sumang Lilagi Sangnaraba Miyamna BK Mekwala Hairaga Khangnaba Laikhidraba Sangnaraba Biramon Mekwalagi Mingda Biramangol Mekwala Lifetime Achievement Award Lisni Tarataruk Yauri Ngasiga Thoramaduda Theatre Center Manipur Gi Chairman Warepanaba Masong Educationist Es Manautona Saviaki. Padma Bhushan amasung Sangnat Academy Award Dr. Sonal Mansingi Krishna Haina Mingthonba Natya Kathagi Torama Mangasi Pangthokre Jagoy amasung Isai gi Khotek Saisak na Krishna gi wari libagi Thoramasi Sangnat Academy New Delhi amasung Jawaharlal Nehru Manipur Dance Academy na Puna Sindhuna Maharaja Chandrakati Auditorium da Pangthokibani Ngasige Thoramaduda Manipur gi Governor Nasma Heptalasu Savyaki Haukibo October Tara Nipan Imphal West District Commando na Kanglapat area da Tiboma ki thabak sathabada Indira Park tagi lone thinkraba lalolof innocent ke gi active kadara ma fare haina police department ki PR na thopo chewlaman hairi faraba kada adudi Oinam Sarsandra Elis John Elis Thoiba Saini Pumari Apopo O Rupasandra Singamaka Kawa Manning Maibam Lekai Dagini Hairi Wahang Pong Satabada Maibam Lekai Gram Pansat 1 number 7 gi elected member Odi Haina Fongdo Pagalunana Department of the Travel Agency Kayadagi Namdana Sel Kaiba the Senabatanatana Innocent Kegi Kader Singh recruit Taunanaba Honaba Bishak Hairi City Police Station na Taudoski Matangda Kirsam Lakatana Wahang Pong Satari Haina Stirlos Makatari Hill Tribal Council Morin Sindhana Medical Department of Autonomous District Council Sandel gi sponsorship makada nomagi oiba mega health camp ama masi Hope Center de-education camp morita pangthokre masi ge thoram aduda ADC Sandel gi chairman Sai Jona health camp ka marilena na wafam kaya thamki masi ge camp aduda blood grouping malaria test TB HIV typhoid diabetes na singba tes kaya so tau ki bagalena punami yang khai mari from the lion ki
makhoi health problem amasung test over yadaba tangai phadaba mayam leirabanina khoi autonomous district council chandil nasu mating si free health camp si mafam sida pangkhat lese haina sponsor tawraga iba camp amani makhoi sida hepatitis oisnu nadraga health ga related oisnu drug ga related mayam sisu test tawthoga kamaina makhoi gi punsi si anuba punsi da pusin sara haibagi panbam da tora iba camp amani ngarang andro assembly constituency ke mafam kaya da speaker na disqualification tawbagi matang da BJP na sinuna release satpagi thorum amada thangmuban assembly constituency ke MLA Joy Kishan na andro da laiba lambi singasi British matam gi lambi mali film nambada lambi phataba thiragadi andro da lai haibana singba wahi sing hairamba adu ngasi andro gi MLA Syam Kumar na akan mamongda react tawlakli ngasi MLA asina thangmuban gi manung sanalaiba kangjabi lerakta satuna yengsinki maduda MLA asina phongdorakpada thangmuban asi androga yengdaragadi minute mangada thungna satpa yaba lamni adabu thangmuibanda lairiba lambi asi adoki matik supatre MLA Joy Kishan asigomba wahi ama hairakpa asi yamalaibak thibani haina Syam Kumar na makha taki I know the lecture is time and Shigi Manuni, see in Palmanungi, Kanablet and She. She label and busy and Rokan the Santa Nagadi and Rokan the Shumal and Media Amapoliti. And the Cinema woman the only time when Shigi on Emelina, Magalexia Hana Nambiro, Magalexia Hana Pazana Shembio, on the Emelina Sheman Dragana, I Shemzage, Lekaki Pazazing Tatanaraga, Androkan the Lapiraga, or Pas Habiragano, Androkan the Shema Manunda, Black Topping, Loin, Tony Lambicudimakta, all road and IVR. Other honorable MLA Taming is Maggie Taming in Palmanungi, Manipuri, my Tony Shumba, Yashim the pick up Kamu Sang the Wella Tatan, Ipol Honbasi, Yamlabak Team, Sidam Kaloga, Manipuri, capital in Pandalay, but Yashim Ikaiba Poyadana on MLA, Media to the Messias Pizari. Thamal Marik College Bisnapo Students Union gi Mikhal Pangthop Yaro Haini Amso Bisnapo District na Pausis in the Fongal Libasi Sanaba Yaro the Wafam ni Haina Thamal Marik College Students Union of Fongdorkli Thas ke tang kunitho mas kuntarukta Pangthop Kadoriba Union gi Mikhal the Amso na ira pa Pirak Labadi Madra Tholakpa apata ke daita Amso na Pogodam ni Haina Union gi Cherulamana Makha Tarakli Hauji matang aswaida break abatang lawjage Manipur mati malinga tonga tonga I paw sangalone naikoi break tagi hamna tun hajarake impact news po mengta lebiu Aigi thamoina achit pa thajaba thamjari Sri Mani Kumar Jewelers yumda sum leiraga khanbane di kana roi engonda loina thengna khrabani wakhal do wagana lao aikoi kudinga phajamina rase miyam gi apamba design kudinga Sovidana Pangladani. Sri Mani Kumar Jewelers. Nungairba Paujel, Manipur Sangai Festival Manungda, Myanmar the flight Tongluna Koiruna Bagi, Achauba Kudong Chaba Ama KB Enterprises Napizari, November Gitang Kunda Chat Kragatang Kun Tarukta Halakadabani, Sopnatagi airfare listing Taramanga Kachamada, Myanmar the Chatpiu, Package Ki Kudong Chaba Sufangdigani, Akupa Marol Gidama, KB Enterprises, MG Avenue Infalda, contact of you, Aikogi mobile number D 98620 28656. Breaking Matunga Taram Luxury, Ozimakata Pauda, College ke Mahiru Sing Anobama di renew Taukraba identity card sing authorized officer gi signature Tauna Hana, Pishilaknaba College Asigi principal na Thadora Pasula Mana Kangalakli. Election notification gi Matung ina identity card renew Tauba Amadi issue Taubagi Arabamatum October Gitang, Kunmari ni Hainesu, Zero Cinema Card Tana Fongdorkli. Coalition Against Drugs and Alcohol Kadana Lamdamasi de Maya Kaba Chinjak Nisamaru Pangna Manganana Bamasung Nishad like Churaba Singbo Kanaba Pandamda Lepalaitana Sangsilakpa Kongzangi Sarukam Oina Kada Infal West District Committee Hangdokre Konung Mamang the Labor Kada Head Office ta Ngasi Ayuk Pangtokiba Miyangi Mifamna Infal West District Committee Asi Hangdokibani Lions Club of Infal Valley na sindana Malemgi Osteoporosis Numit Kamari Lenana Ngarang Tangal Baza area da awareness walk ama fang thokre haina club asigi Sierra Kangalakli
Sayessugi April Thadagi, Chana Bahaukiba National Food Security Act July Thagi Cheng, Manipurgi Atai Assembly Constituency Singda, Fangalaga, Infal Iski Androama Sung Atopa, Assembly Constituency Singi, Cheng, Laughs Set Lehaina, Mangan Kiba Asi, Live of Tiban Haina Ando Assembly Constituency MLA, Siam Komana Fongdorokli. Ngasi MLA Sigi, Kangla Pata Laiba, Quarter the Pangto Kiba Press Namada, Siam Komar Namaka, Takibada, Andro Kendragi Oinati, Release Order Matam Shana. Kakhi Adabu, Matau Karamna, Labs Tari Haribano Haina, my government Asigi Minister Masung officials Singda Hanglukli. Mas the political party you wafam Natabida, Kendra Amagi Mute Oina Matau Taubana, he and a Fagani Haina, Mark Namaka Tarakli. Nakalamuramda, government as in the Sedul Cast Department, Ama Hangbibasi, Yam Tagali Adabu, Budget Yaukiba Sedul Kaski, Oina, Kanava Sing Adu the government Asina, Pibangamdri, Masiki Matang the Su, Chief Minister. Marilaba Minister Masung official Singdasu High Kibal Laikre, Nakalamoram da Infal East District ki Assembly Constituency Taragi Oina Andro, Assembly Constituency da Shariba Kasturba Gandhi, Balika Vidyalaya Chai Aniki, Mamang the Saba Loiduna, Matau Toba Haure Adabo, Masip Haba, Government Asigi, Minister Amana, Sanga Binaba, Haidi Bada, Kari Amata Pakum, Piraktabasi Su, Live of Tibani Haina, Magna Makataki. Sakar pai biri oneba misi kutimana Manipur Pajaki yaifana bakhan baise maram sa matamne adu natragadi uchilai ba mong sida satharagadi akoi yam dai bakthi bo egani akoi election thengna basu koi praja singna afaba phal akoi pirakani thajati adna government sina amadi department sina mathau niyom chumna mathau to tawningi sakar sina department sina hapta angi manungda madu response piratragadi madu andro kendra ki praja ga loina haiba Kasturba Gandhi Balika Vidyalaya si sangaragani daga loina Andro Kendragi Tongan ba Ministry dagi sariba koi girl hostels amadi additional classrooms boys hostels muji sabalo raba committee oreba singsu honorable concern minister sing mai len concern ministry sing da koi masi masu koi sanghanga bina ba agi side ki appeal tawri Infal ngarang thunglakiba Miss Tourism India Sneha Jagya si opagi thorama mangasi pangthokre Panbaya Hotel Infal da hayeng Pangthokadoriba Miss Northeast India the just on the Saru Yana Bagidamakta Sneha Mara Infal Thonakibani Kawa Sorkamlaikai the Laiba Comex City Center the Sinana Pangthokiba Thoram Asida Miss Northeast India Contesta Saru Yaga the model sing the so City Center Sigimaike Dagi Kudolpot Piduna Pony Tawatki. Haukiba October Tarama Twediki Taratruk Faba Agragi Milton Public School da Pangthokiba Drama Festival da Laimol Arts Center Singamakana Putopa Drama Ima Kaithilna Ahan Mamana Fanglakpada Salai Apun Manupiluf na Cherulamada Nungai Fungdorkli. Komsi Saigi Ningol Sako Pokomega Marilena Numitarani Subna Satagadaba Ningol Kudol Haina Mingtonba Mela Mangasidagi Infal Ziem Hall the Haukre Mela Si Development Committee and the Crafts Ministry of Textiles Government of India gives Maka the Manipur Apex Handloom Weavers and Handicrafts Artisans Cooperative Society Limited na Sendana Pangtokpani Mela Si the Handloom Amasung Handicrafts Kitongan Tonganba Polam Kaya Stall Marifurum da Utli. Lakadriba Diwali Masiningol Sako Bakumaiga Marilenana, Chanabi Amagum Satraliba, Lagauna Traga, Diwali Kaumatam, Chupaki Oina Tingli Haina, Lona Tinkraba KCP, Pore Maite Lupna, Sirlama the Kangalakli. Karimulabasegi Watadana, Ahen Batabak, Satralabadi, Nupi Al Angang, Tidana, Kut Taragani Haina, Lubas Section Wasu, Tamlakli. Ngasi exercise Tawal gi Deputy Superintendent El Raghu Singha gi Makhada Yarepo exercise station gi overseas sana Samnila Kumar ga loinana station asina konma mafam kaya da tiboma gi tabak satabada yungo kaya fagatuna mangan tangan kre lakadori ba Manipur Legislative Assembly election gi yengdona Election Commission of India gi instruction Makhada Deputy Superintendent of Excise Tawal El Raghu Singhana lusingdona drive asi sathaki bani asingomani sagi mayokta sathab drive asi Makhata sathaki gani masida praja miyam nasu tengbang binaba haina El Raghu Singhana appeal tawrkli Aikoina phajari baju singasi sugunu kakching aduga yaripo aduga atei khoi station singsina Paul Momponsinda Koito Ten Tribe si Rap Malusala Matunda Pajamyam da Kina posting a ship to Manghanaba Aduga Maithardon of a disposal Naba Eko Konjakani.
Hauki Bok to Trama Panda Kang Popiki Mafamda, Nagalang Chief Minister Tia Zialiangna, Wakai Ngang Kibaki Damakti MLA Ali Bomsana, Kang Popi Police Station da formal complaint Taudana, FIR Sanbina Basero Pisin Krehain MLA Asiki Chairman Hierarchy. Manipurda Nungtigi Ponari Pausi Singi headlines sing the Yumpam Odaga, Indian Penal Code IPC Section 124 Clause A Amasung 153 Clause A gi provision singi matung ina police station asig officer in charge masamak ta wakat seruladu pisin kibani hairi. Thawal district Yarepo Bazar dagi Sandrakhong Tabalambi asi AVCI company na ADV gi makhada lambi paktok han bamasung lambi asi nauna WBM lauduna semjin sajinba ki tabak satarakpani tha anirom lambi semba lep kibadagi housing lambi asi kom kaya culvert Sanba Loidana Kaya Ama, Labana Miam, the Kodong Sada Kaya, Mayonale, Mike Asongi, Kushang, the Miam Nasiayo, Tagi Matam Kaktabida, Lambi Asida, Sato Sinto, whether I think Batam Gray, Hanasu Kayarak Lambi, Timaki Kongjang, Sansan Kibble Lake Adobo, AVCI, Mute Singna, Atubada Koila, Tabibagi, Tazaba Pirapadagi, Kongjang Handokibani Adobo, Matam Queen Koilas, Tabaki Tabak. Paikalak tabategi simdin baloinaba honarak tabategi ngasi nahunana laikai asigi miyamna matam kaktana lambi thingmagi khongjang asi among satarakpani haina miyamna phongdok narakli Humudratri Sobannapi Landing Sing Numi December Amadagi Kutramatai Faba Tabuma Supna Pangtu Lagani Luenana Nupilal Drama Su Saru Yaningba Artist Sing Nupilal Memorial Association Manipur Tera Kaitel Lokrapam Lekaida Lakpiduna Kangbayagani Haina Nupilal Memorial Association Manipur Tadoropa Seramana Kangalakli Tabakdagi Potara Bami Singi Union Oiriba Manipur State Pensioners Union Taramatoi Suba Pensioners Day Pangtokre Pensioners Singing Numit Adu Pisum Tong the Laba, Pensioners Sanglel the Union Asigi, as in the Sinner Pang Tokibani. Pensioners Numitki, Taram Aduda, Union Asig like Hidraba member, Sing Ayak Pamitamda, like Katuna, Ikakunabas Utki, Central Amasung State Government Office, the Tabak Tauram Badagi, Port Hadana, Pension Panglaba Aluraba, Werebikayana, Saryaki, Taramaduda, Saryakiba. Pensioners Singna, Makoigi Pangam Topa, Pension Gis and Pam Sing Matam Shana, Pangdabaki Awaba Yamla Tuina Mayunai, Paleb Government and Matam Shana Sana, Pension Pitok Pirabadi, Pensioners Singi Ipanabagi Tabak Taram Kaya, Paikatpa, Namgani Hai Wafam Sing, Tamnaki. We have written many a times. We spoke to the Finance Department also, even to the Chief Minister. Our argument is like this. For the central government pensioners, they pay their pension before the end of the month. Whereas in the time of for Manipur, only they authorize payment of the pension to the Manipur pensioners after the end of the month. So in that point there is a big tussle. Howzik Sanabagi Pao. Department of Affairs and Sports na Sindana Kumalampaki Artificial Turf Ground dang Sayuk Sanakim under 17 girls state level inter-school football tournament ki Ahar Manupi Masagi leg match adu the Imphal East na Sandal District Papanjal Ahum Amada Maitiba Pigre. Match asi the Mai Park Raba Imphal East ki Sanaroi Kiranbala Russia Amasung Sanathokpi na Panjal Amam Sanki Anishaba Liktana Susambu District Amasung Bistabu District Anina Sanakim match adugi Apiba Matamda Panjal Amata Sanabangamdana match adu draw satki. Manipur District Nipan Amasung Subdivision Anidagi Tim Tarana Sar Yariba Saturday Batonamina Sigilo Shinbaki Toram Hayang Pang Tolagani. Sports Authority of India Special Area Games Center na tongan masana sing da haithoi sing thoraba sanaroi sing khangadori masana sing adu boxing, fencing, judo, karate do, wushu, weightlifting, wrestling, shooting, gymnastic, swimming amasung diving dani thawai yawa sai tarani pagi makada leiba sanaroi sing na laliba October kunmai ki kuntramatoi fawada masa gi documents singalunina sai sak center da laknaba center asigi serlomana khangalakli. BSF Martyrs Day Mini Marathon gi champion A Sumantan oiba ngamkre ngasi ayuk Kumal Lampak Sports Complex tagi sector headquarter BSF Manipur amadi Nagaland gi DIG Angom Samuna lamthaki
Mini marathon aduda lamjeloi chahum marifu tarukna saru yaki. Champion oikraba A Sumantana Selgimana Lupalising Tara. Runners Sapta Kiba Its Kisurjina Selgimana Lupalising Manga Amadi. Second runners Sapta Kraba T Pritamna Selgimana Wina Lupalising Ahum Kudol Tamki. Mini marathon asida saru yariba masagi sai taramatoi khakta ngairiba khabam haibung makhongdagi W Thoi Sanada youngest player gi mana oina citation amagalona selgi mana lupalisingama sinaki silani bamai kaidagi khudol tamki yuri aviation sports ki commissioner Aish Dilip sector headquarter BSF Manipur gi mas narab mi kaya amasung BSF Martyr Singh gi imanu gi mi singna ngasigi mini marathon asida makomatang taraba sanuri sing aduda manamatung kaya su yanthokpada sabyaki Taramatoi Suba Manipur State Lekki Ngasi Mapal Kangzi Wunda Sana Kibalik Match Singda Neroka FC Sangak Pamamadi SSU Singjamai Animai Pakre. Tournament Sing Ngasi Sana Kibani Punipan Suba Lek Match Aduda Neroka FC Sangak Famgi Sandaroi Izigu Zinedo Emmanuel Amadi CA Social Kumar Anina Match Yang Mangamas Marifu Suba Minita Panjal Amam Sanduna Nisa Thamai Ban Panjal Anisino the Mighty Piki. Satrali but lik tournament asigi ni pumapan subal liktana SSU Singjamai gi Sanaroi Mohammad Riaz Khan match gi humdra humdoi suba minita sangiba amatangai ba panjal aduna nako nabun mapal ba panjal amasino da maiti ba pibangam kibani case ingwasa Singh Memorial Trust ki senang makada All Manipur Football Association amfana sinduna Satrali but state lik asigi hayang sanaga da amatangai ba lik match amada trukpu nambolamadi FC Jalen Southern Hills anina lamba tongnaragani Udaipur ki Fateh Sagar Lekta November thagi tang tara nipan gi kun fawa sadagadoriba All India Open Canoe Spring Championship lismi tarataru under 18 Junior Men's amas Women's amasung Manga Soba National Dragon Boat Championship lismi tarataru Senior Men amasung Women's tasaru yagadaba Manipur ki Sanaroi Singh final trial pangtolagani hairi trial asida saru yagadaba Sanaroi Singh thas ki kunmari fawa gi manungda All Manipur Canoeing amasung King Association ki secretary netraga coach ta report tawrana bakhangalagli Marius Subai Budao Wang Purel Khana Sauba Open Kendra Wise Lig Kam Knockout Kang Tournamenta 1000 Kendra Kang Kot Semi-Final Sangkre Ngasi Usekon Laikon Ki Kang Sangda Sanaki ba Marius Suba Quarter Final da 1000 Kendra Kang Kutna Singjamai Kendra Kang Kutpu Panjal Taramatoi Nipa na Maiti ba Piki bani Thongzo Assembly Constituency ki MLATS Bisoji ki Apokpa TS Sajo Singa ki Mingda IWK ki Usekon Sinduna Mamang Tagi Kuntarita ki Haukiba Kang Tournament asida Manipur ki Kendra Mapanda ki Lakpa Kang Kutarani Thoina Sar Yari Sathari Tournament asigi Ahanba Semi Final Thas ki Kunbarida Shanaragani Uttarakhand ki Hardwar da pangthokadaba ahanba Elite Senior Women's Boxing Championship da saru yaruna ba Manipur ki Senior Women Boxers single trial selection ama lalib October kuma panda Kumalampak Boxing Stadium da pangtholagani mamang da pangthok ba district level amadi state level championship da ahanba amadi anisub takra ba Manipur ki mapanda amadi manung da laiba Sanaroi Singna trial selection asida saru yabi yagani haina Manipur MS Boxing Association na thokpa chirlamana kangalakli Ahom Saba Ifal West District Division Football League Tournament MYC Maharabi Amadi YUC Iro Maizrawani Mai Pakre Infal West District Football Association Sinduna Malomgi YWC Ground Tournament Singing Asia Usana Kebakumapan Subalekta MYC Maharabina Siko Laure Mamleka Panjal Ani Abada Maiti Piki Mets Asi the Mai Pakraba MYC Maharabi ki Panjalanedu Krishna Mohona Mets Kunmato Emasukun Yankata Suba Min Sing the Sanki Maiti Oraba Siko Laure Mamleka Amatangai Panjal Aduna Naubi Masana Kuntranto Suba Minute Sanki Bani Satriba Tournament Sigi Kuntra Subalekta YUC Iro Maizrao ki Sanaroi Sunset Ilisandna Taramari Subamas Yanko Minute Singda Sankipa Panjal Ani Aduna Juvenile Club Terra Sapam Nerepu Panjal Ani Sino the Mighty Pibangam Ki Hayang Tournament Sigi Makata Balik Mets Ani Sandaragani
Kuntranipan Suba State Amazon Inter District Table Tennis Championship ki Men's Singles ki Men's Match Sing Sana Bahukre Table Tennis Federation of India ki Ming Makada Manipur Table Tennis Association Sinduna DM College Campus da Laiba Indoor Stadium ngasi sana kiba Men's Singles ki Match Sing da MPSC ki L Bikram Amadi TS Deepak Accountant General Infal ki TS Damendra Y Dinesh amasung TS Akshay Kumar Infal West ki K Rohit Amadi Kenau ke Thawbalgi KSS Usaki Namadi W Lanthoi Bahari Basandaris Nasina Magi Lamba Singbo Maitaba Piramnaga quarter final Samangam Cray. Championship Basida Infal East Infal West Manipur Police Sports Club Thawbal District Masong Accountant General Infal Dagi Sandaroi Nupa Sandaroi Marifu Amasong Nupi Sandare Kuntarupuna Sandari Shama Tarupuna Tongan Bamasana Kayada Atoyen Tanari Hayang Championship Asigi Makata Matching Shanagani. Ahanba Northeast Sub-Junior Speed Climbing Competition ngasidagi minithong da laiba Manipur Mountaineering and Trekking Association MMT ge Kangla Rock Wall da pangthokpa haugré ngasi sanake ba competition asigi Sub-Junior Boys da Arunachal Pradesh ki Demo Peluna first aduga Manipur gi Mangal Yumnam amadi Mizoram gi Isak Vanal Peka anina anisuba amasung ahum suba takhre competition asigi Sub-Junior Girls tana Arunachal Pradesh ki Pisa Yagona first amasung Mizoram gi Lalo Mauni amasung Tel Mailal Tinthari Anina second amasung ahum suba position takhre competition asigi tongan ba masana singda Manipur Nagaland Assam Sikkim Tripura Arunachal Pradesh amadi Mizoram de lakpan pa masama di pimasa sandaroi nipu tarit na sarg yari MMT amasung Maska anina sinduna sathaliba competition asigi hayang sports climbing gi masana sing sana bahawrgani. Hausi arobada moraba pamana pizari Thasagi manungda miyai anina BC in SARS ki pham thadokraba matungda Professor ama yumnamna Manipur University ki ahumlak suba BC in SARS thaupu kre Lising wasawa yakai mapanda sena na nadarakpada maribaki da mathawai thagi ba police personnel singmaning singduna ngasi police commemoration day laibak simbatung pangtokli Pibam Sopton Leraba Infal Jiri Lambi ki Saruk Sing Sem Nanaba Dini Sigi JC Mari Yauna Masang Matum Sing Puba Gari Sama Humutrarong Thazin Kre Amasung Mikhal Mayagi Leitum Langnabada BJP Amadi Congress ki Marakta Madhya Pradesh Trinamool Congress su Yausilakre